ngasi poriba topic asisu yamna nungaiba topic ama oigadawri hairакꯀꯗꯤꯕ pointsing asi chumi natagana lalli haibado comment section da phongdokpiramu. Number 1 nangna lupa lakh kun piba gari ama laiba matamda miyamna nangbudi thagatpa phongdokani gari adugi maramda paukta kya pigani puning thagotpa yaba wahai kya ama nangonda haigani. Number 1 gi point se akoi khangminakre hausit laigadiba asna number 2 gi point se amuk taminase nangna stock market ta invest tawde haidana miyamda nangna phongdokpa matamda nangbu puning thagotpa gi mahuta amadi matau karamna invest tawba taragadi hena sakhotkadagi haibagi wakhalonda puning thagotpadi kanasu yauroi masigi ona tainabada miyamna nahakpu kihangani maduda paisa thadaruba taragadi paisa singado amuk hanna halaroi maduda thadagiba paisa khudemak mangaga tokani haidana hairiba wahai singa sigi tongan ba puning sonthaba yaba wahai kyama lakani hausi akoina takriba se number 1 gi point takre number 2 gi point takre number 1 da tagiba point aduga number 2 da tagiba point asiga mabani gi khenaba khangre aroiba conclusion da thamjingba wafamdi lupa lakh kun piraga lairuriba gari ado thauba heitaba taragadi accident thokadini mana paisa mayam sangaga lairuba gari ado mikup amada loigadini stock market ta sukang khangdana invest tawruba taragadi madusu paisa mangba yabai changse aduki mati yamna wangi ani sigi risk makhan manadaba taragasu thaba ama tawu matamda risk hariba pot asidi thaba kudimakta risk laigani maduna thaba ama tawdinge mamangda thaba ase kari kamaina tawbano haibase tare tara thokna khantaraba matungda thaba kudimak tawse